ngasi aina mayamna share tawjagdoriba health tips di mayamna thudo hidokna kanaba piraba akhangai singna share tawbirakpa haksel goiba dugumnaba pauni mayam age adugo topic asigi mamingsina sing amasung morok sabana piriba kanaba sing isagi kayat singna kanaba kyamarum pirami mayam khangminadaba sing amasung khangbiriba yawraga su mayamna khangbiba knowledge sing share tawbiro mayamda share tawjarage ningsingba thoktraba matamdagi miyoibana thong thakpada mahau hengat hanabagidamag sing sizinaduna lakle sainadadi kristana pokadaba sahi sa taruk watlingaidagi sing adumak sizinnarakle kristagi matung ahanba sahi sada arab lalonba singna middle east dagi europe ta purakhiba singbu thong thakpada maruoiba masal ama oina sizinabagi wafam english royal court na campaign tawba cookboom lisingga sahum mawdrarumda mayek singna yauri Zingiberensis family gi manungsanba singda kanaraba mineral amasum vitamin kayamarum yawbu maramna cancer heart disease amadi diabetes ngakthokpa ngami phinunggi haksangsu mapangal kankhat hali Center for Disease Control and Prevention CDC gi report amana haiki malemdami khwaidigi yamna sialiba laina singi manungda heart disease su amani singda vitamins B6 magnesium amasum potassium yawbu maramna thamoi gi laina ngakthokpa ngami vitamin B6 na heart disease ki risk hantahali aduga magnesium amasum potassium na blood pressure hantahali hairiba compound ahumak pulap yawba maramna singcharabadi heart disease ki risk hantarai singda potassium magnesium amasum vitamin B6 yawbu gi mathakta manganism su marang kaina yawi neurological health kidamak yamna tangai phadaba mineral ama oiriba manganese na sex hormone testosterone puthokpada mateng pangba maramna phinunggi haksang mapangal kankhat hali University of Maryland Medical Center gi report matung ina haksang da manganism gi sang walabadi infertility amasum erectile disorder gi khudongsa daba mayukna hali hairi amaromda CDC gi report amana haiki tungan ba cancer makhal singi manungda ani suba khwaidagi common oibadi colorectal natragana colon cancer ni nupidagi nupadana sangwangna naba thengnariba colon cancer ngakthoknabagi damak sang naina singchaba mathoktai cancer research journal da handakta phonglakiba report amada University of Minnesota gi researcher sulhau jiong na haiki singda yawba Chinjarol koba masalamana cancer ngakthokpada mateng pangi report asida yumpham oiraga National Institute for Health na sing sizinaraga colon cancer ngakthoknaba clinical trial ama pangthoknaba honari amaromda University of Maryland Medical Center gi report amana haiki singdi yawba manganese amasum magnesium na blood sugar gi khal kaihandana thambada mateng pangi maramaduna diabetes naraba miyoi singna singchabada kanaba phangani progesterone kauba hormone guma chemical makhal amana haksangi tuan ba mafamda chikpanabagi khudongchadaba mayukna hali singchabana hairiba chemical asi thingjinduna thamba maramna sainakol hanta hali American Chemical Society gi researchers singna satakiba study gi report amanadi numit khudingi sariba chinjakta sing amasum morok yahonba matamda haksang na kanaba kyamarum phangi maruoina immunity kankhan hali amasum blood sugar regulate tawi jiahuan li gengjun du amasung makhoi ga loinaba researchers singna usida sangyeng tawduna yengbada singda yawba zinjaroralon amasum morokti yawba capsaicin na cancer ngakthokpa ngami haiba khanglakhi study gi report adu Journal of Agricultural and Food Chemistry da handakta phonglakhi Solanaceae family gi manungsanba amasum scientific oiba mamingna capsicum enam koba morok ta kanaraba masal kayamarum yawi khamen asinba amadi alusu Solanaceae family gi manungsali laboratory da sangyeng tawduna yengbada antibacterial anti carcinogenic analgesic amadi anti diabetes ki magun chenba capsaicin na anoiba miyoisingda LDL cholesterol hantahanba ngami morokta capsaicin marang kaina yawi madugi sumathakta vitamin C yawi
ꯇꯒꯠ ꯇꯦꯛꯄ ꯃꯣꯔꯣꯛ ꯒ꯭ꯔꯥꯝ 100ꯗ ꯚꯤꯇꯥꯃꯤꯟ ꯁꯤ ꯃꯥꯏꯀ꯭ꯔꯣꯒ꯭ꯔꯥꯝ 194.8 ꯌꯥꯎꯏ ꯍꯥꯏꯔꯤ ꯃꯁꯤ ꯅꯣꯡꯃꯗ ꯃꯤꯑꯣꯏꯕꯅ ꯃꯊꯧ ꯇꯥꯕ ꯆꯥꯡꯒꯤ ꯆꯥꯗ 190ꯅꯤ ꯚꯤꯇꯥꯃꯤꯟ ꯁꯤꯅ ꯁꯔꯨ ꯎꯟꯁꯥ ꯑꯃꯗꯤ ꯑꯇꯩ ꯍꯛꯆꯥꯡꯒꯤ ꯀꯌꯥꯠꯁꯤꯡ ꯃꯄꯣꯞ ꯀꯥꯏꯍꯟꯗꯅ ꯊꯝꯕꯗ ꯃꯇꯦꯡ ꯄꯥꯡꯏ ꯃꯣꯔꯣꯛꯇ ꯌꯥꯎꯔꯤꯕ ꯄꯣꯇꯥꯁꯤꯌꯝ ꯃꯦꯒꯅꯤꯖ ꯑꯥꯏꯔꯟ ꯑꯃꯗꯤ ꯃꯦꯒꯅꯤꯁꯤꯌꯝꯅ ꯁꯦꯜ ꯑꯃꯁꯨꯡ ꯍꯥꯔꯠꯀꯤ ꯐꯤꯕꯝ ꯐꯅ ꯊꯝꯕꯗ ꯃꯇꯦꯡ ꯄꯥꯡꯏ ꯅꯤꯌꯥꯁꯤꯟ ꯄꯥꯏꯔꯤꯗꯣꯛꯁꯤꯟ ꯔꯥꯏꯕꯣꯐ꯭ꯂꯣꯕꯤꯟ ꯑꯃꯗꯤ ꯊꯤꯌꯥꯃꯤꯟꯅꯆꯤꯡꯕ B ꯀꯝꯄ꯭ꯂꯦꯛꯁ ꯒ꯭ꯔꯨꯞꯀꯤ ꯚꯤꯇꯥꯃꯤꯟ ꯃꯔꯥꯡ ꯀꯥꯏꯅ ꯌꯥꯎꯕ ꯃꯣꯔꯣꯛ ꯒ꯭ꯔꯥꯝ 100ꯗ ꯅꯣꯡꯃꯒꯤ ꯍꯛꯆꯥꯡꯅ ꯃꯊꯧ ꯇꯥꯕ ꯔꯤꯀꯃꯦꯟ ꯗꯦꯂꯤ ꯑꯦꯂꯣꯋꯦꯟꯁ ꯚꯤꯇꯥꯃꯤन C ꯆꯥꯗ 190 ꯚꯤꯇꯥꯃꯤꯟ B6 ꯄꯥꯏꯔꯤꯗꯣꯛꯁꯤꯟ ꯆꯥꯗ 38 ꯚꯤꯇꯥꯃꯤꯟ A ꯆꯥꯗ 32 ꯑꯥꯏꯔꯟ ꯆꯥꯗ 18 ꯀꯣꯄꯔ ꯆꯥꯗ 13 ꯑꯃꯁꯨꯡ ꯄꯣꯇꯥꯁꯤꯌꯝ ꯆꯥꯗ 8 ꯌꯥꯎꯏ ꯃꯣꯔꯣꯛ ꯆꯥꯕꯗ ꯁꯥꯕ ꯐꯥꯎꯔꯤꯕꯁꯤ ꯀꯦꯞꯁꯥꯏꯁꯤꯅꯣꯠ ꯀꯧꯕ ꯃꯆꯜ ꯑꯃ ꯌꯥꯎꯕꯅꯅꯤ ꯃꯁꯤꯅ ꯅꯥꯇꯣꯟ ꯐꯨꯟꯕ ꯐꯍꯟꯕꯒ ꯂꯣꯏꯅꯅ ꯁ꯭ꯇ꯭ꯔꯣꯛ ꯇꯧꯔꯛꯀꯗꯕꯗꯒꯤ ꯉꯥꯛꯊꯣꯛꯄ ꯉꯝꯃꯤ ꯍꯦꯟꯅ ꯀꯥꯟꯅꯅꯕ ꯐꯪꯅꯅꯕꯒꯤꯗꯃꯛ ꯁꯤꯡ ꯑꯃꯁꯨꯡ ꯃꯣꯔꯣꯛ ꯄꯨꯟꯅ ꯆꯥꯃꯤꯟꯅꯒꯗꯕꯅꯤ ꯍꯥꯏꯅꯁꯨ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯁꯤꯌꯔ ꯇꯧꯕꯤꯔꯛꯏ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯃꯌꯥꯝꯗ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯑꯣꯏꯒꯗꯕ ꯋꯥꯔꯤ ꯃꯆꯥ ꯈꯛꯇꯪ ꯁꯤꯌꯔ ꯇꯧꯖꯒꯦ ꯁꯤꯡꯅꯁꯨ ꯀꯟꯅ ꯁꯨꯒꯅꯨ ꯅꯨꯄꯥ ꯑꯃꯅ ꯃꯁꯥ ꯃꯎ ꯐꯔꯕ ꯅꯍꯥ ꯑꯃ ꯎꯃꯪ ꯑꯃꯗꯒꯤ ꯎ ꯌꯥꯟꯕꯤꯅꯕ ꯅꯦꯛꯂꯝꯃꯤ ꯑꯍꯥꯟꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯍꯥ ꯑꯗꯨꯅ ꯄꯨꯡ 9 ꯊꯕꯛ ꯁꯨꯕꯗ ꯎ 9 ꯌꯥꯟꯊꯕ ꯉꯝꯂꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯍꯥꯛꯅ ꯄꯨꯡ 9 ꯁꯨꯕꯗ ꯎ 6ꯇꯒꯤ ꯍꯦꯟꯅ ꯌꯥꯟꯕ ꯉꯝꯗ꯭ꯔꯦ ꯑꯍꯨꯝꯁꯨꯕ ꯅꯨꯃꯤꯠꯇ ꯅꯍꯥ ꯑꯗꯨꯅ ꯆꯞ ꯃꯥꯟꯅꯕ ꯃꯇꯝ ꯑꯗꯨꯅ ꯎ 4ꯗꯒꯤ ꯍꯦꯟꯅ ꯌꯥꯟꯕ ꯉꯝꯗ꯭ꯔꯦ ꯃꯔꯤꯅꯆꯤꯡꯕ ꯅꯨꯃꯤꯠꯇꯗꯤ ꯎ 2ꯗꯒꯤ ꯍꯦꯟꯅ ꯌꯥꯟꯕ ꯉꯝꯗ꯭ꯔꯦ ꯅꯍꯥ ꯑꯗꯨꯅ ꯃꯀꯣꯛ ꯁꯥꯔꯦ ꯃꯍꯥꯛꯅ ꯆꯞ ꯃꯥꯟꯅꯕ ꯃꯇꯝꯗ ꯌꯥꯟꯕ ꯉꯝꯕ ꯎ ꯃꯁꯤꯡ ꯑꯁꯨꯝ ꯍꯟꯊꯔꯛꯂꯤꯕ ꯑꯁꯤꯒꯤ ꯃꯔꯝ ꯈꯟꯕꯗ ꯈꯟꯐꯝ ꯊꯣꯛꯇ꯭ꯔꯦ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯃꯍꯥꯛꯄꯨ ꯅꯦꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯃꯍꯥꯛꯅ ꯌꯥꯟꯕ ꯉꯝꯕ ꯎ ꯃꯁꯤꯡ ꯑꯁꯨꯝ ꯍꯟꯊꯔꯛꯄꯒꯤ ꯃꯔꯝ ꯍꯪꯂꯝꯃꯤ ꯅꯨꯄꯥ ꯑꯗꯨꯅ ꯅꯍꯥ ꯑꯗꯨꯗ ꯏꯆꯝ ꯆꯝꯕ ꯋꯥꯍꯪ ꯑꯃ ꯍꯪꯉꯤ ꯅꯍꯥꯛꯅ ꯁꯤꯡꯖꯪ ꯑꯗꯨ ꯐꯦꯡꯕ꯭ꯔꯥ ꯅꯍꯥ ꯑꯗꯨꯅ ꯈꯨꯝꯃꯤ ꯐꯦꯡꯗꯦꯗ ꯃꯌꯥ ꯄꯥꯠꯁꯤꯜꯂꯕ ꯁꯤꯡꯖꯪ ꯑꯗꯨꯅ ꯅꯍꯥꯛꯅ ꯌꯥꯟꯕ ꯉꯝꯕ ꯎꯒꯤ ꯃꯁꯤꯡ ꯍꯟꯊꯔꯛꯄꯒꯤ ꯃꯔꯝꯅꯤ ꯅꯨꯄꯥ ꯑꯗꯨꯅ ꯅꯍꯥ ꯑꯗꯨꯗ ꯇꯥꯛꯄꯤꯔꯝꯃꯤ ꯌꯥꯝꯅ ꯋꯥꯅ ꯄꯥꯡꯒꯜ ꯊꯣꯛꯅ ꯁꯨꯕꯒꯤ ꯃꯍꯨꯠꯇ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯐꯍꯜꯂꯒ ꯄꯥꯡꯒꯜ ꯌꯥꯝꯅ ꯋꯥꯍꯟꯗꯅ ꯊꯕꯛ ꯍꯦꯟꯅ ꯁꯨꯕ ꯉꯝꯍꯜꯂꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤꯃꯛ ꯃꯇꯝ ꯃꯑꯣꯡ ꯇꯥꯅ ꯍꯩꯁꯤꯡꯕ ꯁꯤꯖꯤꯟꯅꯕꯗꯁꯨ ꯄꯟꯁꯤꯟꯕ ꯌꯥꯏ ꯑꯩꯈꯣꯏꯅ ꯐꯪꯅꯤꯡꯂꯤꯕ ꯊꯕꯛꯀꯤ ꯐꯜ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯐꯪꯒꯦ ꯈꯜꯂꯕꯗꯤ ꯊꯧꯔꯥꯡ ꯐꯖꯅ ꯇꯧꯔꯒ ꯃꯑꯣꯡ ꯃꯔꯤꯜ ꯇꯥꯅ ꯊꯕꯛ ꯄꯥꯡꯊꯣꯛꯄ ꯇꯥꯏ ꯍꯥꯏꯅꯁꯨ ꯋꯥꯔꯤ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯛꯂꯤ ꯑꯗꯨꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯀꯟꯇꯦꯟ ꯑꯃ ꯋꯥꯔꯤ ꯃꯆꯥ ꯈꯛꯇꯪ ꯍꯥꯞꯆꯔꯝꯒꯦ ꯉꯁꯤꯗꯤ ꯃꯌꯥꯝ ꯑꯁꯤꯒꯤ ꯀꯟꯇꯦꯟꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯀꯟꯇꯦꯟꯁꯤꯒꯤ ꯃꯃꯤꯡꯅ ꯑꯉꯥꯡꯅꯤꯗ ꯍꯥꯏꯅ ꯊꯣꯜꯂꯤ ꯑꯍꯜ ꯑꯃ ꯂꯩꯔꯝꯃꯤ ꯌꯥꯝꯅ ꯏꯪ ꯇꯞꯄ ꯀꯔꯤꯒꯨꯝꯕ ꯐꯤꯚꯝ ꯑꯃꯠꯇꯗ ꯃꯍꯥꯛꯄꯨ ꯁꯥꯎꯍꯟꯕ ꯉꯝꯗꯕ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯗꯨꯗ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯉꯛꯅ ꯌꯦꯡꯅꯕꯒ ꯂꯣꯏꯅꯅ ꯏꯀꯥꯏ ꯈꯨꯝꯅꯅ ꯂꯣꯏꯅꯔꯝꯃꯤ ꯅꯣꯡꯃ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯕ ꯂꯝꯍꯦꯟ ꯇꯨꯝꯍꯦꯟꯕ ꯅꯍꯥ ꯈꯔꯅ ꯑꯍꯜ ꯑꯗꯨꯕꯨ ꯁꯧꯍꯜꯂꯁꯤ ꯍꯥꯏꯗꯨꯅ ꯂꯦꯞꯅꯔꯝꯃꯤ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯑꯍꯜ ꯑꯗꯨꯕꯨ ꯁꯧꯍꯟꯕ ꯉꯝꯕ ꯃꯤ ꯑꯃ ꯃꯈꯣꯏ ꯃꯌꯥꯝ ꯈꯥꯏꯒꯠꯅꯔꯒ ꯂꯨꯄꯥ 5,000 ꯄꯤꯕ ꯍꯥꯏꯅ ꯌꯥꯅꯔꯝꯃꯤ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯈꯔ ꯃꯤꯀꯤ ꯂꯩꯈꯤꯗꯕ ꯅꯍꯥ ꯑꯃꯅ ꯊꯕꯛ ꯑꯗꯨ ꯃꯍꯥꯛꯅ ꯄꯥꯡꯊꯣꯛꯀꯦ ꯍꯥꯏꯅ ꯆꯣꯡꯊꯣꯛꯂꯝꯃꯤ ꯑꯍꯜ ꯑꯗꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯇꯨꯔꯦꯜꯗ ꯀꯨꯝꯂꯒ ꯏꯔꯨꯖꯔꯝꯃꯤ ꯅꯍꯥꯁꯤꯡ ꯑꯗꯨꯅ ꯑꯍꯜ ꯑꯗꯨꯅ ꯏꯔꯨꯖꯕ ꯍꯤꯗꯦꯟ ꯇꯥꯐꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯃꯣꯡꯁꯣꯡꯗ ꯂꯨꯝꯗꯨꯅ ꯂꯩꯔꯒ ꯑꯍꯜ ꯑꯗꯨꯕు ꯁꯧꯍꯟꯒꯦ ꯍꯥꯏꯗꯨꯅ ꯆꯣꯡꯊꯣꯂꯛꯂꯤꯕ ꯅꯍꯥ ꯑꯗꯨꯅ ꯑꯍꯜ ꯑꯗꯨ ꯏꯔꯨꯖꯕ ꯀꯥꯔꯛꯄ ꯉꯥꯏꯔꯝꯃꯤ ꯑꯍꯜ ꯑꯗꯨꯅ ꯏꯔꯨꯖꯕ ꯂꯣꯏꯔꯒ ꯍꯦꯛ ꯀꯥꯔꯛꯄꯗ ꯅꯍꯥ ꯑꯗꯨꯅ ꯆꯪꯁꯤꯜꯂꯒ ꯑꯍꯜ ꯑꯗꯨꯒꯤ ꯃꯃꯥꯏꯗ ꯇꯤꯟ ꯁꯤꯠꯆꯤꯜꯂꯝꯃꯤ ꯑꯍꯜ ꯑꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯃꯨꯛ ꯍꯟꯅ ꯇꯨꯔꯦꯜꯗ ꯀꯨꯝꯗꯨꯅ ꯏꯔꯨꯖꯔꯒ ꯀꯥꯔꯛꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗꯁꯨ ꯅꯍꯥ ꯑꯗꯨꯅ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯑꯍꯜ ꯑꯗꯨꯒꯤ ꯃꯃꯥꯏꯗ ꯇꯤꯟ ꯁꯤꯠꯆꯤꯜꯂꯝꯃꯤ ꯃꯗꯨꯗꯁꯨ ꯑꯍꯜ ꯑꯗꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯇꯨꯔꯦꯜꯗ ꯀꯨꯝꯗꯨꯅ ꯏꯔꯨꯖꯈꯤ ꯑꯁꯨꯝꯅ ꯊꯧꯗꯧ ꯑꯁꯤ ꯃꯁꯤꯡ ꯅꯥꯏꯗꯕ ꯃꯈꯩ ꯆꯠꯊꯔꯛꯄ ꯃꯇꯝꯗꯗꯤ ꯅꯍꯥ ꯑꯗꯨ ꯃꯕꯨꯛꯆꯦꯜ ꯑꯣꯜꯂꯛꯂꯦ ꯌꯥꯝꯅ ꯅꯤꯡꯉꯝꯂꯛꯇꯕꯒ ꯂꯣꯏꯅꯅ ꯑꯍꯜ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯁꯥꯡꯅ ꯇꯤꯡꯊꯣꯛꯂꯒ ꯈꯨꯔꯨꯝꯂꯒ ꯃꯍꯥꯛꯅ ꯇꯧꯖꯔꯨꯕ ꯐꯠꯇ꯭ꯔꯕ ꯊꯕꯛ ꯑꯗꯨꯒꯤꯗꯃꯛ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯝꯃꯤ ꯃꯣꯡꯁꯣꯡ ꯃꯔꯨꯝꯗ ꯂꯩꯔꯝꯕ ꯅꯍꯥꯁꯤꯡ ꯑꯗꯨꯁꯨ ꯊꯣꯛꯂꯛꯂꯒ ꯑꯍꯜ ꯑꯗꯨꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯝꯃꯤ ꯅꯍꯥꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯅꯍꯥ ꯑꯃꯅ ꯑꯍꯜ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯉꯛꯈ꯭ꯔꯗꯨꯅ ꯀꯔꯝꯅ ꯑꯁꯨꯛ ꯈꯥꯡꯕ ꯀꯟꯕ ꯃꯇꯧ ꯑꯁꯤ ꯎꯠꯄ ꯉꯝꯂꯤꯕꯅꯣ ꯍꯥꯏꯅ ꯍꯪꯖꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯑꯍꯜ ꯑꯗꯨꯅ ꯇꯞꯅ ꯈꯨꯝꯂꯛꯏ
ꯃꯍꯥꯛ ꯑꯉꯥꯡꯅꯤꯗ꯫ ꯑꯩꯈꯣꯏꯅ ꯑꯉꯥꯡꯁꯤꯡꯕꯨ ꯅꯨꯡꯁꯤ, ꯑꯉꯥꯡꯁꯤꯡꯅ ꯃꯊꯣꯡ ꯍꯨꯛꯇꯕ ꯊꯕꯛ ꯇꯧꯊꯣꯛꯂꯛꯂꯕꯁꯨ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯅ ꯉꯥꯛꯄꯤꯕ ꯉꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯑꯩꯈꯣꯏꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯃꯤꯅꯨꯡꯁꯤ ꯎꯠꯄ ꯉꯝꯂꯕꯗꯤ ꯃꯈꯣꯏꯅ ꯇꯧꯔꯛꯄ ꯊꯕꯛꯇ ꯁꯥꯎꯅꯤꯡꯕ ꯄꯣꯊꯥꯕ ꯉꯝꯒꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯑꯈꯥꯡ ꯀꯟꯕꯒꯤ ꯃꯇꯧ ꯑꯁꯤ ꯏꯔꯥꯏ ꯂꯥꯏꯅꯗꯤ ꯉꯝꯂꯣꯏ꯫ ꯃꯇꯝ ꯁꯥꯡꯅ ꯑꯈꯥꯡ ꯀꯟꯕ ꯆꯪꯏ ꯍꯥꯏꯅꯁꯨ ꯋꯥꯔꯤ ꯃꯆꯥ ꯏꯕꯤꯔꯛꯄꯁꯤꯅ ꯁꯤꯌꯔ ꯇꯧꯕꯤꯔꯛꯏ꯫ ꯑꯗꯨꯒ ꯃꯌꯥꯝ ꯍꯌꯦꯡꯁꯨ ꯃꯌꯥꯝ ꯅꯨꯡꯉꯥꯏꯕ ꯀꯟꯇꯦꯟ ꯈꯔ ꯆꯠꯂꯀꯥꯟꯗ ꯁꯣꯏꯗꯅ ꯁꯤꯌꯔ ꯇꯧꯖꯔꯛꯀꯦ꯫ ꯃꯌꯥꯝꯒꯤ ꯀꯔꯤ ꯃꯣꯠ ꯂꯩꯕꯤꯕꯒꯦ ꯍꯥꯏꯕꯗꯨ ꯀꯣꯃꯦꯟ ꯄꯤꯕꯤꯔꯛꯎ꯫ ꯊꯦꯡꯛ ꯌꯨ꯫